Mamang thagi tang kungani panda 9 sector Assam Rifles New KEITHELMANBI da SSCGD recruitment rally YAOBA CHATKHIBA THOUBAL district LEISHANGTHEM AWANG LEIKAI dagi OINAM THOITHOI AMADI THOUBAL KHEKMAN WANGMATABA MAYAI LEIKAI dagi THOKCHOM THOITHOIBA MATAM KHARA KUKI SINGNA Phajinduna Thamluraba MATUNGDA ngasi AYUK THADORAKHRE press na phangba pawgi matungina ngasi AYUK pung 5 khara helakpa duwaida kotuna Kangpokpi police ki SP da sinarakhraba matungda Kangpokpi SP ki team na gamgi 5 fawba puraklaga makhoi animak tekta kaidana Imphal West Police da sinarakibani hairi makhoi ani hauzik Imphal Police Station gi custody da hauzik leiri pung kharagi manungda makhoi animak yumgi miyoi sing da sinakragani haina pawasina makha tari Panba yabadi OINAM THOITHOI Singh, Ningomam Johnson Singh amadi THOKCHOM THOITHOIBA Singh, Mamang thagi tangkungani panda New KEITHELMANBI da SSC GD recruitment rally yaunabagidamag chatpada lambi khangdaduna Google Map ta yenglaga seranana Imphal Dimapur lambi gi Kangpokpi district headquarter yoramdai da leiba KEITHELMANBI tamna chatpada gamgi 5 gate manaktagi kuki singna makhoi ahumbu fakhibani